ꯑꯍꯥꯟꯕꯗ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯑꯞꯗꯦꯠ ꯈꯔ ꯀꯪꯂꯩꯄꯥꯛꯀꯤ ꯑꯄꯨꯟꯕ ꯈꯣꯜꯂꯥꯎꯗꯒꯤ ꯂꯧꯈꯠꯆꯔꯛꯀꯦ ꯉꯔꯥꯡ ꯂꯤꯇꯥꯟꯗ ꯀꯨꯀꯤꯅ ꯃꯩꯇꯩ ꯄꯥꯡꯒꯜ ꯐꯨꯔꯛꯄꯒꯤ ꯃꯔꯝ ꯑꯗꯨ ꯃꯩꯇꯩ ꯄꯥꯡꯒꯜ ꯕꯥꯏꯀꯔꯁꯤꯡ ꯂꯤꯇꯥꯟꯗ ꯐꯨꯔꯛꯈꯤꯕꯗꯣ ꯀꯃꯨꯅꯦꯟ ꯑꯣꯏꯕ ꯅꯠꯇꯦ ꯃꯈꯣꯏꯅ ꯂꯤꯇꯥꯟꯗ ꯂꯥꯛꯄꯗ ꯒꯥꯔꯤ ꯃꯈꯣꯜ ꯌꯥꯝꯅ ꯍꯧꯕ ꯑꯣꯏꯕ ꯗꯤꯁꯇꯔꯕꯦꯟꯁ ꯊꯣꯛꯄꯒꯤ ꯃꯔꯝꯅ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯍꯥꯏꯕꯗ ꯕꯥꯏꯀꯔ ꯀꯥꯡꯕꯨꯅ ꯋꯥꯍꯩ ꯋꯥꯇꯥ ꯐꯖꯔꯛꯇꯕ ꯆꯦꯂꯦꯟꯖꯤꯡ ꯑꯣꯏꯕ ꯃꯑꯣꯡꯗ ꯇꯧꯔꯛꯄꯗꯒꯤ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯕꯗ ꯃꯈꯣꯏ ꯂꯝꯕꯤ ꯑꯗꯨ ꯊꯠꯂꯨꯕꯗ ꯍꯧꯄꯨ ꯀꯨꯀꯤ ꯀꯧꯕ ꯑꯃꯅ ꯕꯥꯏꯛꯅ ꯊꯣꯝꯈꯤ ꯃꯗꯨꯗꯒꯤ ꯈꯠꯅꯕ ꯑꯣꯏꯔꯛꯈꯤꯕꯅꯤ ꯍꯥꯏꯅ ꯍꯦꯒꯤꯟ ꯍꯧꯀꯤꯞ ꯄ꯭ꯔꯁꯤꯗꯦꯟ ꯁꯪꯀꯥꯏ ꯌꯨꯠ ꯀ꯭ꯂꯕꯅ ꯐꯣꯡꯗꯣꯔꯛꯂꯤ ꯑꯗꯨꯒ ꯃꯊꯪꯒꯤ ꯑꯞꯗꯦꯠ ꯑꯁꯤꯅ ꯑꯜꯇꯥꯐ ꯍꯨꯏꯁꯦꯟ ꯀꯧꯕ ꯐꯦꯁꯕꯨꯛ ꯄꯦꯖ ꯑꯃꯗ ꯑꯁꯨꯝꯅ ꯊꯥꯗꯣꯛꯄꯤꯔꯛꯏ ꯀꯨꯀꯤꯁꯤꯡꯗ ꯄꯥꯡꯒꯜ ꯕꯥꯏꯛ ꯔꯥꯏꯗꯔ 32ꯗ ꯆꯠꯊꯔꯛꯂꯤꯕ ꯊꯧꯑꯣꯡ ꯑꯗꯨ ꯃꯤꯑꯣꯏꯕꯒꯤ ꯃꯆꯠ ꯅꯠꯇꯦ ꯃꯤ ꯃꯔꯛꯇ ꯂꯩꯒꯗꯕ ꯖꯤꯕꯒꯤ ꯃꯆꯠ ꯅꯠꯇꯦ ꯍꯥꯏꯅ ꯄꯥꯡꯒꯜ ꯏꯟꯗꯤꯕꯤꯖꯟ ꯑꯃꯗꯤ ꯀꯝꯃꯨꯅꯤꯇꯤ ꯄꯨꯝꯅꯃꯛꯅ ꯀꯟꯗꯦꯝ ꯇꯧꯅꯔꯛꯂꯤ ꯇꯔꯀꯤꯒꯤ ꯀꯥꯔꯒꯣ ꯄ꯭ꯂꯦꯟ ꯀꯥꯏꯕꯗ ꯃꯤꯂꯤꯇꯔꯤ ꯄꯔꯁꯅꯦꯜ ꯀꯨꯟ ꯁꯤꯈ꯭ꯔꯦ ꯑꯖꯔꯕꯩꯖꯥꯟ ꯑꯃꯁꯨꯡ ꯖꯣꯔꯖꯤꯌꯥꯒꯤ ꯉꯝꯈꯩ ꯃꯅꯥꯛꯇ ꯇꯔꯀꯤꯒꯤ C-130 ꯃꯤꯂꯤꯇꯔꯤ ꯀꯥꯔꯒꯣ ꯄ꯭ꯂꯦꯟ ꯑꯃ ꯀꯥꯏꯕꯗ ꯄ꯭ꯂꯦꯟ ꯑꯗꯨꯗ ꯇꯣꯡꯕ ꯃꯤꯂꯤꯇꯔꯤ ꯄꯔꯁꯅꯦꯜ ꯀꯨꯟ ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯇꯔꯀꯤꯁ ꯗꯤꯐꯦꯟꯁ ꯃꯤꯅꯤꯁꯇ꯭ꯔꯤꯅ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ ꯑꯖꯔꯕꯩꯖꯥꯟꯒꯤ ꯇꯔꯀꯤ ꯇꯝꯅ ꯄꯥꯏꯔꯛꯈꯤꯕ ꯀꯥꯔꯒꯣ ꯄ꯭ꯂꯦꯟ ꯑꯗꯨ ꯃꯇꯧ ꯀꯔꯝꯅ ꯀꯥꯏꯈꯤꯕꯅꯣ ꯍꯥꯏꯕꯗꯨ ꯍꯧꯖꯤꯛꯃꯛꯀꯤꯗꯤ ꯆꯞ ꯆꯥꯕ ꯈꯪꯕ ꯉꯝꯈꯤꯗꯕꯒ ꯂꯣꯏꯅꯅ ꯊꯤꯕ ꯑꯃꯁꯨꯡ ꯃꯤ ꯀꯟꯕꯒꯤ ꯊꯕꯛꯁꯤꯡ ꯃꯄꯨꯡ ꯐꯥꯅ ꯍꯧꯈ꯭ꯔꯦ ꯍꯥꯏꯔꯤ ꯏꯖꯔꯦꯜ ꯗꯤꯐꯦꯟꯁ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯑꯦꯛꯁ ꯑꯦꯀꯥꯎꯟꯗ ꯊꯥꯒꯠꯂꯛꯄ ꯋꯥꯔꯣꯜ ꯑꯃꯗ ꯑꯖꯔꯕꯩꯖꯥꯟꯗꯒꯤ ꯏꯁꯇꯥꯟꯕꯨꯜ ꯇꯝꯅ ꯄꯥꯏꯔꯛꯈꯤꯕ C-130 ꯃꯤꯂꯤꯇꯔꯤ ꯀꯥꯔꯒꯣ ꯄ꯭ꯂꯦꯟ ꯑꯃ ꯖꯤꯑꯣꯔꯖꯤꯌꯥ ꯑꯃꯁꯨꯡ ꯑꯖꯔꯕꯩꯖꯥꯟ ꯉꯝꯈꯩꯗ ꯀꯥꯏꯈ꯭ꯔꯦ ꯍꯥꯏꯅ ꯊꯝꯂꯛꯄꯒ ꯂꯣꯏꯅꯅ ꯑꯖꯔꯕꯩꯖꯥꯟꯒꯤ ꯑꯃꯁꯨꯡ ꯖꯤꯑꯣꯔꯖꯤꯌꯥꯟ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯒꯤ ꯃꯇꯦꯡꯒ ꯂꯣꯏꯅꯅ ꯊꯤꯕ ꯑꯃꯁꯨꯡ ꯃꯤ ꯀꯟꯕꯒꯤ ꯑꯣꯄꯔꯦꯁꯟ ꯆꯠꯊꯔꯤ ꯍꯥꯏꯔꯤ ꯗꯤꯐꯦꯟꯁ ꯃꯤꯅꯤꯁꯇ꯭ꯔꯤꯅ ꯃꯈꯥ ꯇꯥꯅ ꯊꯝꯂꯛꯄ ꯋꯥꯔꯣꯜ ꯑꯃꯗ ꯀꯥꯔꯒꯣ ꯄ꯭ꯂꯦꯟ ꯑꯗꯨꯗ ꯀ꯭ꯔꯨ ꯃꯦꯝꯕꯔ ꯌꯥꯎꯅ ꯃꯤꯂꯤꯇꯔꯤ ꯄꯔꯁꯅꯦꯜ ꯀꯨꯟ ꯇꯣꯡꯈꯤꯕꯅꯤ ꯍꯥꯏꯔꯤ ꯂꯩꯈꯤꯗ꯭ꯔꯕꯁꯤꯡ ꯑꯗꯨꯒꯤ ꯃꯐꯝꯗ ꯑꯋꯥꯕ ꯐꯣꯡꯗꯣꯛꯄꯒꯤ ꯋꯥꯔꯣꯜ ꯄꯤꯔꯗꯨꯅ ꯑꯖꯔꯕꯩꯖꯥꯟꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯏꯜꯍꯝ ꯑꯂꯤꯌꯦꯐꯅ ꯃꯤꯂꯤꯇꯔꯤ ꯑꯦꯌꯔꯀ꯭ꯔꯥꯐ ꯑꯃ ꯀꯥꯏꯈꯤꯕꯒꯤ ꯄꯥꯎ ꯇꯥꯈꯤꯕ ꯑꯗꯨ ꯇꯔꯀꯤꯁ ꯑꯦꯌꯔ ꯐꯣꯔꯁꯀꯤꯅꯤ ꯄ꯭ꯂꯦꯟ ꯑꯗꯨ ꯑꯖꯔꯕꯩꯖꯥꯟꯒꯤ ꯒꯖꯥꯗꯒꯤ ꯄꯥꯏꯈ꯭ꯔꯕ ꯃꯇꯨꯡꯗ ꯖꯤꯑꯣꯔꯖꯤꯌꯥꯒꯤ ꯇꯦꯔꯤꯇꯣꯔꯤ ꯇꯝꯅ ꯄꯥꯏꯁꯤꯟꯈꯤꯕꯗ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯔꯤ ꯊꯧꯗꯣꯛ ꯑꯗꯨ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯍꯥꯏꯅ ꯑꯖꯔꯕꯩꯖꯥꯟꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠꯅ ꯊꯝꯂꯛꯈꯤꯕꯒ ꯂꯣꯏꯅꯅ ꯂꯩꯈꯤꯗ꯭ꯔꯕꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯅꯪꯍꯧꯔꯤꯕ ꯑꯋꯥꯕꯗꯁꯨ ꯁꯔꯨꯛ ꯌꯥꯔꯤ ꯍꯥꯏꯔꯤ ꯄ꯭ꯂꯦꯟ ꯀꯥꯏꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨꯕꯨ ꯇꯔꯀꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯔꯤꯁꯦꯞ ꯇꯥꯌꯤꯞ ꯑꯦꯔꯗꯣꯒꯥꯟꯅ ꯑꯆꯨꯝꯕꯅꯤ ꯍꯥꯏꯅ ꯀꯟꯀꯔꯥꯗ ꯄꯥꯡꯊꯣꯛꯄ ꯊꯧꯔꯝ ꯑꯃꯗ ꯃꯤꯌꯥꯝꯗ ꯋꯥ ꯉꯥꯡꯈꯤꯕꯗ ꯐꯣꯡꯗꯣꯛꯈꯤ ꯀꯩꯁꯨꯝꯁꯪꯗ ꯂꯩꯔꯤꯉꯩꯗ ꯏꯖꯔꯦꯜ ꯂꯥꯟꯃꯤꯅ ꯃꯔꯤꯔꯛ ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯥꯡꯍꯟꯕꯤꯈꯤ ꯄꯦꯂꯦꯁꯇꯤꯅꯤꯌꯟ ꯅꯨꯄꯤ ꯒꯖꯥꯒꯤ ꯂꯩꯃꯥꯏꯗ ꯑꯃꯦꯔꯤꯀꯥꯒꯤ ꯂꯥꯟꯃꯤ ꯈꯣꯡꯒꯨꯜ ꯇꯥꯍꯜꯂꯣꯏ ꯕꯦꯗꯤ ꯚꯦꯟꯁ ꯍꯟꯗꯛꯇ ꯏꯖꯔꯦꯜꯒꯤ ꯀꯩꯁꯨꯝꯁꯪꯗꯒꯤ ꯊꯥꯗꯣꯔꯛꯈ꯭ꯔꯕ ꯄꯦꯂꯦꯁꯇꯤꯅꯤꯌꯟꯒꯤ ꯅꯨꯄꯤ ꯑꯃꯕꯨ ꯏꯖꯔꯦꯜ ꯂꯥꯟꯃꯤꯅ ꯃꯔꯤꯔꯛ ꯅꯨꯄꯤ ꯑꯣꯏꯕꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯥꯡꯍꯟꯕꯤꯈꯤ ꯍꯥꯏꯅ ꯅꯨꯄꯤ ꯑꯗꯨꯅ ꯄꯦꯂꯦꯁꯇꯤꯅꯤꯌꯟ ꯁꯦꯟꯇꯔ ꯐꯣꯔ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯁ PCHRꯗ ꯄꯦꯟꯗꯕ ꯄꯥꯎꯗꯝꯂꯛꯈ꯭ꯔꯦ ꯏꯖꯔꯦꯜꯒꯤ ꯀꯩꯁꯨꯝꯁꯪꯗ ꯂꯩꯔꯤꯉꯩꯗ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯐꯤ ꯊꯣꯡꯗꯕ ꯃꯁꯥ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣ ꯂꯧꯈꯤ ꯃꯁꯛ ꯃꯃꯤꯡ ꯇꯥꯛꯊꯣꯛꯇꯕꯤ ꯆꯍꯤ 92 ꯁꯨꯔꯕꯤ ꯅꯨꯄꯤ ꯑꯗꯨ ꯀꯨꯝꯖꯥ 2024ꯒꯤ ꯅꯣꯕꯦꯝꯕꯔ ꯊꯥꯗ ꯅꯣꯔꯗꯔꯟ ꯒꯖꯥꯗ ꯂꯩꯕ ꯏꯖꯔꯦꯜꯒꯤ ꯆꯦꯛ ꯄꯣꯏꯟꯠ ꯂꯥꯟꯁꯤꯜꯂꯨꯕꯗ ꯏꯖꯔꯦꯜ ꯂꯥꯟꯃꯤꯅ ꯐꯥꯈꯤꯕꯅꯤ ꯏꯖꯔꯦꯜ ꯂꯥꯟꯃꯤꯒꯤ ꯀꯩꯁꯨꯝꯁꯪꯗ ꯂꯩꯔꯤꯉꯩꯗ ꯅꯨꯄꯤ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯥꯡꯍꯟꯕꯤꯕꯗ ꯅꯠꯇꯅ ꯅꯝꯗꯨꯅ ꯃꯐꯤ ꯂꯧꯊꯣꯛꯍꯟꯕ ꯚꯤꯗꯤꯑꯣ ꯂꯧꯕꯤꯕ ꯑꯃꯗꯤ ꯄꯣꯠꯁꯛ ꯑꯃꯁꯨꯡ ꯍꯨꯏꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯄꯥꯝꯗꯕ ꯊꯕꯛꯁꯤꯡ ꯆꯠꯊꯕꯤꯈꯤ ꯍꯥꯏꯔꯤ PCHRꯅ ꯊꯝꯂꯛꯄ ꯋꯥꯔꯣꯜ ꯑꯃꯗ ꯈꯨꯗꯝ ꯆꯥꯡꯗꯝꯁꯤꯡ ꯃꯄꯨꯡ ꯐꯥꯅ ꯈꯣꯝꯖꯤꯜꯂꯕ ꯃꯇꯨꯡꯗ ꯏꯖꯔꯦꯜꯒꯤ ꯀꯩꯁꯨꯝꯁꯪꯗ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕꯤ ꯄꯦꯂꯦꯁꯇꯤꯅꯤꯌꯟ ꯅꯨꯄꯤꯁꯤꯡꯕꯨ ꯅꯝꯖꯥ ꯅꯝꯊꯦꯛꯅꯕꯤꯕ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯗ ꯑꯀꯤ ꯇꯨꯖꯨꯡꯕ ꯄꯣꯛꯄꯒ ꯂꯣꯏꯅꯅ ꯃꯁꯥꯃꯛ ꯃꯤꯌꯥꯝꯒꯤ ꯃꯃꯥꯡꯗ ꯃꯁꯛ ꯇꯥꯛꯄꯗ ꯍꯦꯟꯅ ꯑꯆꯧꯕ ꯁꯤꯡꯅꯕ ꯑꯃ ꯑꯣꯏꯍꯜꯂꯦ ꯍꯥꯏꯈꯤ ꯍꯃꯥꯁ ꯑꯃꯁꯨꯡ ꯏꯖꯔꯦꯜꯒꯤ ꯃꯔꯛꯇ ꯁꯣꯛꯅꯈꯤꯕ ꯂꯥꯟ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯒꯖꯥꯗ ꯂꯩꯕ ꯄꯦꯂꯦꯁꯇꯤꯅꯤꯌꯟ ꯃꯤꯂꯤꯌꯟ 2ꯒꯤ ꯃꯊꯛꯇ ꯏꯖꯔꯦꯜ ꯂꯥꯟꯃꯤꯅ ꯄꯥꯛꯇꯛꯅꯅ ꯃꯤꯑꯣꯠ ꯃꯤꯅꯩ ꯆꯠꯊꯈꯤꯕꯗ ꯅꯠꯇꯅ ꯅꯨꯄꯤ ꯑꯣꯏꯕꯤ ꯀꯌꯥꯕꯨ ꯅꯝꯖꯥ ꯅꯝꯊꯦꯛꯅꯈꯤꯕꯒꯤ ꯈꯨꯗꯝ ꯆꯥꯡꯗꯝꯁꯤꯡ ꯊꯦꯡꯅꯈꯤ ꯍꯥꯏꯔꯤ ꯏꯖꯔꯦꯜ ꯂꯥꯟꯃꯤꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯃꯈꯣꯏꯒꯤ ꯀꯩꯁꯨꯝꯁꯪꯗ ꯂꯩꯔꯨꯔꯕꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯑꯣꯠꯅꯩꯕꯗ ꯅꯠꯇꯅ ꯃꯔꯤꯔꯛ ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯥꯡꯍꯟꯈꯤꯕ ꯑꯁꯤꯅ ꯄꯦꯂꯦꯁꯇꯤꯅꯤꯌꯟꯁꯤꯡꯒꯤ ꯄꯨꯛꯅꯤꯡꯗ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯕ ꯄꯣꯛꯍꯜꯂꯦ ꯍꯥꯏꯔꯤ ꯀꯩꯁꯨꯝꯁꯪꯗ ꯂꯩꯔꯛꯈꯤꯕꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯥꯡꯍꯟꯕꯤꯕꯗ ꯅꯠꯇꯅ ꯃꯁꯥ ꯄꯨꯝꯕ ꯆꯩꯐꯝ ꯅꯥꯏꯅ ꯐꯨꯕꯤ ꯆꯩꯕꯤꯕ ꯑꯃꯁꯨꯡ ꯏꯂꯦꯛꯇ꯭ꯔꯤꯛꯅ ꯆꯤꯡꯍꯟꯗꯨꯅ ꯑꯣꯠ-ꯅꯩꯕꯤꯕꯒꯤ ꯊꯕꯛꯁꯤꯡ ꯆꯠꯊꯈꯤ ꯍꯥꯏꯔꯤ ꯅꯨꯄꯤ ꯑꯗꯨꯅ ꯀꯩꯁꯨꯝꯁꯪꯗ ꯂꯩꯔꯤꯉꯩꯗ ꯑꯌꯨꯛꯀꯤ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯆꯠꯊꯔꯤꯉꯩꯗ ꯏꯖꯔꯦꯜ ꯂꯥꯟꯃꯤ ꯑꯃꯅ ꯂꯥꯎꯔꯛꯄꯒꯤ ꯃꯈꯣꯜ ꯇꯥꯈꯤꯕꯒ ꯂꯣꯏꯅꯅ ꯃꯍꯥꯛꯄꯨ ꯐꯥꯈꯤꯕ ꯃꯔꯤꯅꯤ ꯁꯨꯕ ꯅꯨꯃꯤꯠꯇ ꯃꯍꯥꯛꯀꯤ ꯃꯐꯤ ꯃꯔꯣꯜꯁꯤꯡ ꯂꯧꯊꯣꯛꯅꯕ ꯀꯤꯍꯟ ꯈꯪꯍꯟꯈꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯏꯖꯔꯦꯜ ꯂꯥꯟꯃꯤꯅ ꯇꯦꯕꯜ ꯑꯃꯗ ꯍꯤꯞꯍꯜꯂꯒ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯁꯥ ꯁꯣꯛꯇꯨꯅ ꯑꯣꯠ-ꯅꯩꯔꯕ ꯃꯇꯨꯡꯗ ꯃꯁꯥꯅ ꯌꯥꯗꯅ ꯐꯃꯨꯡ ꯑꯃꯗ ꯃꯈꯣꯡ ꯃꯈꯨꯠ ꯄꯨꯟꯁꯤꯜꯂꯒ ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯥꯡꯍꯟꯕꯤꯈꯤꯕꯅꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯥꯡꯍꯟꯕꯤꯔꯕ ꯃꯇꯨꯡꯗ ꯀꯥ ꯑꯃꯗ ꯄꯨꯡ ꯀꯌꯥ ꯃꯐꯤ ꯊꯣꯡꯗꯅ ꯊꯝꯕꯤꯈꯤ ꯍꯥꯏꯔꯤ ꯑꯃꯔꯣꯝꯗ ꯏꯖꯔꯦꯜ ꯑꯃꯁꯨꯡ ꯍꯃꯥꯁꯀꯤ ꯃꯔꯛꯇ ꯁꯦꯁꯐꯥꯌꯔꯒꯤ ꯌꯥꯅꯆꯦꯔꯣꯜ ꯈꯨꯌꯦꯛ ꯄꯤꯅꯈ꯭ꯔꯕ ꯃꯇꯨꯡꯗ ꯁꯦꯁꯐꯥꯌꯔ ꯃꯄꯨꯡ ꯐꯥꯅ ꯆꯠꯅꯔꯤꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯌꯦꯡꯁꯤꯟꯅꯕ ꯒꯖꯥꯗ ꯉꯝꯈꯩ ꯇꯥꯏꯅꯕꯗ ꯂꯩꯕ ꯏꯖꯔꯦꯜꯒꯤ ꯃꯐꯝ ꯑꯃꯗ
$500 lom changna US ki military gi base ama semganaba tharang tawkre military base adu semgalaba matungda masing yamlaba US ki lanmi sing mafam aduda leiduna Gaza gi mawong mataw kupna yengsingani haidi Hamas amasung Israel gi marakta ingtappagi khuyek pinakraba matungda US Vice President JD Vance amasung tongan ba US official sing yauna Gaza gi lemaida America gi lanmi amata khongul tahaloi haina sumangdongna na fongdokre Ceasefire yengsinabagi pandamda hojik kha thangba Israel gi Kiryat US military chani rom US na saugatpa Civil Military Coordination Center CMC da panduna leiri hari ka Youth Summit 2025 na Manipur gi Hill Region da Youth Driven Sustainable Enterprise ki wakhalon ama fawhan create Manipur gi Churachandpur district ki lamka da pangthokiba ani suba lamka Youth Summit 2025 na handcrafting Our Future Towards Sustainable Development haiba theme gi makhada mahairoi naha oriba entrepreneur artisans sing educators sing amasung community luching bacha kaya na sarugyaki NEHDC amasung NEHT lamkana Northeastern Council NEC gi matenga loina na sinuna pangthokpa summit asida lamda masagi naharul singbo cultural craftsmanship digital skills sing amasung entrepreneurship tungkoina Chanagadaba Chakotharangi lambi ama oina amuhanna connect tawduna empower tawna bahona ki hairi Thoramaduda summit ase ref Chingkhen Gaupo Buan Singh Youth Coordinator Evangelical Baptist Convention Bumlunmung Bualnam AIS Secretary Finance Ministry amasung Pausianmung Tunglut Joint Director Donor Ministry na hybrid mota oina sarugyaki Deputy Commissioner Darun Kumar na Thoramadugi Functional President oina Thoramadu sarugyaki magna lamdam asida santi amasung tungkoina chathagadaba chawkathorangi thimda wangangki summit aduda khusem gi polam sing traditional cuisine ya wana saba production loinlum weaving amasung rice husking gi stall sing hangki entrepreneurship banking storytelling fitness amasung restorative justice ki matangda Friendly consultant MK Gawalnam XBI officer sing Ruata Kuftong amasung Lara Mari photographer Jamlan Muan Naulak amasung fitness trainer H Thamilian ga loinana interactive workshop khara pangthoki akhanaba chess tournament lamka chess club na sinba amasung zomi gi chanabi matangda quiz amana naha singbu cultural amasung critical thinking activities sing da sarugya hanki